Manipur Legislative Assembly gi Speaker bu leader oina Khallaga thasigi manungda miyam gi Leingak ama Semnaba Governor da claim tauragani hairiba adu Lanai gi oiba Wapham ni haina hanagi Chief Minister Nongthongbam Biren na fongdorakli National Song Bande Mataram na ngasi chahi chamaga yangkai subagi thambal sanglen da pangtokpa thauramga mari leinana paumi singna hangba wahangi paukum oina Wapham basi mahakna fongdoklambani Thauram adu loiraba matung Manipur da haujik oiriba Political gi matang da paumi singna hangba wahang gi paukum piraduna hanagi Chief Minister Nongthongbam Biren na hai handak BJP gi MLA kunga mangana Delhi da chatluba adu state asida miyam gi apama matung inna popular government ama lingnanaba amadi lanjenariba singna thengnariba khudong chadaba sing loishinnanaba gi matang da central leader sing da taksilubani Wapham asimak BJP North East ki in charge Dr. Sambit Patra yauna MLA kunga mga kapangthokpa mifam aduda pukhatki maduda Sambit Patra nasu Manipur gi fibam phagatlabani Wapham adumak high command gi mafamda yauhangani haina thamlakhi mathangi numita BJP gi General Secretary Organization BL Santos ka MLA taruk ka unaki maduda mahak masamak yauna Manipur Legislative Assembly gi Speaker MLA TS Bisojit MLA Y Kemchan, MLA K Govindas, Amadi, MLA K H Ibomsachu, Sarukyaki. Unabaduda Miyam Amadi, BJP ki legislature Singi, Apamba Uiriba, Manipurda Popular Government Amat Thamnaraba, Amadi Lairiba, BJP ki MLA Singh, Amata Oina Pulle Haiba Wapham, BL Santos ki Mafamda Thamki, Maduda BL Santos Nasu, Manipurda Popular Government Ama Thamnabagi Matangda, Kanabalay. Bihar ki State Assembly Bikhal Mamangda, Manipurda Lakani Haina, Kangalaki haina Nongthongbam Biren na fongdoki Manipur Legislative Assembly gi Speaker bu leader oina Khallaga thasigi manungda miyam gi Leingak ama Semnaba Governor da claim tauragani haiba Wapham amadi party manungda leadership ki crisis leibra haina wahangba wahangda hanagi Chief Minister Nongthongbam Biren na madu Lanai gi oiba Wapham ni maduda mahakna comment tauningai leite loinana party manungda leadership crisis ki matang asi mahaki oina khangde haiba Wapham sing hanagi Chief Minister Nongthongbam Biren na fongdoklamki लोग दिल्ली में रिसेंटली किया था 25 MLA एक साथ बैठ के नॉर्थ ईस्ट का इंचार्ज समित पत्र खुद आए भवन में हम 25-60 बैठ के मिला और उसमें हमने रिक्वेस्ट किया मणिपुर का पब्लिक का डिमांड है और अपने भी डिमांड है कि पॉपुलर मिनिस्ट्री रखिए और IDP वगैरह का ज़्यादा हार्ट डेफरेसिंग इसको हम लोग सॉल्व करना चाहता है और ये पॉपुलर मिनिस्ट्री नहीं आने से नहीं होगा उसी टाइम एक समित पत्र जी ने भी बोला था हायर लेवल को हम इसका परस्यू करेंगे नेक्स्ट डे में फिर ऑर्गेनाइजेशन जनरल सेक्रेटरी BL संतोष जी हम 6 आदमी जाके मिले BL संतोष जी को हमने रिक्वेस्ट किया है सर ये पब्लिक का डिमांड है हम लोग का भी डिमांड है एज अर्ली एज पॉसिबल मणिपुर में पॉपुलर मिनिस्ट्री रखिए हम लोग साथ सब मिल के आ रहा हूँ मणिपुर पब्लिक भी एक गवर्नमेंट बनाना चाहता है तो उसी टाइम पे संतोष जी ने मैसेज हाँ वी आर कंसिडरिंग इट हम भी जल्दी इम्फाल आ रहा हूँ बोल के उसी दिन बोला